ngasi phangkhiba anauba Manipurgi news update amdang tawjage loinana Kangleipak khonjel nasu taram okchari ahanbada Assamda training tawriba IRB gi personnel singi marakta kuki masung maitei khutthoknarakpadagi maigai animakta chauna sopan nangnakhre hairi ani subada oithokpa yaba aronba pawi likhul amana Manipuri STT list soidana chalagani haibagi thajaba pirakli hauji oiriba Manipurgi tangdu leitadra phibam asina Assamda puduna training tawkhiba IRB gi personnel singi marakta kuki masung maitai ani marakta khutthoknaraktuna thangna phawba khulai yauna yanarakpadagi maitai macha mari sokle hairi soklaba miyo singdagi phangba paw amagi matung inna lamen tohelaba kuki macha sing adu chenaramba khudimok phaduna jeda phawba thamgani haina mafam adugi authority na thajaba pirakle hairi hauji training tawriba Kangleichagi mapari sing aduni mayam ngakhtang miyeng tabi एक बार प्रेमजीत आज मैंने चेस्ट नंबर 16 को इधर दिखा दिया 17 को भी yengbiyu nungsidra maitai macha singasina mayum makai kaya thadokutuna lamdam tamna laklabasu nokna khena nungsinana hingminnari adubu kuki heba jasidi mamai pandaba sa makhalnina leminaba hainade टेस्ट कैसा है बढ़िया हाँ बढ़िया मणिपुरी में बोल दो एक बार hauji uchari basi Assam gi Drakal training center da kuki masung maitai gi marakta khut thokna khiba adu da sokhiba maitai macha sing adu gi saktamni choina leiba maitai macha sing adu gi marakta kuki macha sing aduna thang ten paiduna attack torokhibani hairi nakal amaromdana oithokpa yaba resource amadagi phangba paw amana Manipur STT list soidna chalagani haibagi thajaba pirakli